Mamang chahi ki me ahum dagi hourakhiba tha taramatoi suraba irang asi loidriba phaoba Thoubal District ki manung chanba Nongpok Sekmai Shikhong Khunou Ukhongsang ki Meira Paibi handak pangthokkadouriba Lok Sabha Meekhal asida Saruk Yararoi haina warepnakhre lal loisindriba phaoba ikoi Meekhal da Saruk Yararoi haiduna ngarang numidang da Nongpok Sekmai Shikhong Khunou Ukhongsang ki Meira Paibi na magi khul singda wakan mifam phamnaki Wakan mifam sing aduda Saruk yakiba Meira Paibi na handak pangthokkadouriba taranipan subat Lok Sabha Meekhal da Saruk Yararoi habagi maram thamnaki Meira Paibi aduna haikibada tha taramatoi helaba irang asina maram oiraga Shikhong Jinyada ngasi phaoba tumpham chafum khangdana leirakle irang asina miyoi kya amagi mayum makai mai thadok khankiduna relief camp sing da leinare lana sida thawai mangkiba maitai gi masing asi chani helabani kuntra rom amana masa thiba khangdan leire Auzigirang asi loishin mangamdana leiri aikoi pothaba phangdri asigumba awaba kayana pik thana leiriba Manipurda Meekhal tawgani haibase citizen ama hoina yaningde awaba tariba miyam asida solidarity utpoina aikoi Meekhal asida Saruk Yararoi haiba wafam sing Meira Paibi aduna thamnaki